Assamda nupi ani lonba nupa kaisum sangda thamnaba bill November 15 da House da putokadori. Chahi sudringai da mayum panba amasung nupa na nupi lonba thingnabagi matangda Assam lengakna akhanaba thorang ama lokhatkadori. Silchar gi police parade ground da pangthokpa thoram amada wangang kibada Assam gi Chief Minister Hemanta Biswa Sarmana haiki Chahi sudriba angang singna mayum panba amasung nupa na nupi lonba thingnabagi legislation ama handak pangthokadori ba Assam Legislative Assembly ki mifam da pukhatlagani. Haukiba chahi mari makhairom lengakna akhanana laukhalakiba thorangna maram oirega Assam da nupi gi mayok ta sathaba crime gi chang hantharakle. Mamang da nupi gi mayok ta sathaba crime lakh amaga lising yang khairom thoklambadagi lising ni furom da hantharakle. Nupi singbu aki akhang leitina sathok sasin tawbaga loinana masagi mathau pangthokjaba ngamhannabagi pandamda akhanaba thorang asi laukhalakpaga loinana Anova bill asida nupi lonba nupa sing chahi taret kaisum sangda namsin gani haiki.